Manipur Tribal Forum na dissolve taukraba Arambai Tengol yauna Maitai Lipungi mathakta Supreme Court ta akanba charge taukre. Makoigi wakat urgent listing taubinaba haijarakpada Supreme Court na yakhidre July 3 da lepkhre. May 3 da asumna sinduna satkiba Tribal Solidarity March da yauksunkiba khulai paiba kuki militant singa kuki lamhen tumhen ba singa khusamna duna mitai gi yum singda nongmai kapsin duna yum mai tharakpadage leblak triba Manipur gi lan gi matangda Delhi da best of Manipur Tribal Forum na Supreme Court of India da petition ama file tawraktuna thorogliba thogdoksing asigi matangda SIT ama semduna thigathanbinaba haijaraklaba matungda forum asina interlocutory application IA ama su file tawraktuna urgent listing tawduna khanabinaba haijarakhiba prayer Supreme Court na reject tawkhre. Dissolve tawkhraba Arambai Tengol amasung Mitai Lipun gi president gi mathaktasu akanba charge sheet tawraduna Manipur Tribal Forum na file tawrakhiba interlocutory application adu ngarang Supreme Court of India ge vacation bench na laukhatke bench asige Justice Surya Kant amasung Justice Sundres na forum asigi IASC hayeng magnatraga mathangi numitta khanabagi wafam laite matter asi July 3 da list tawgani haikhe Just anigi bench na wafam asi phongdorokpada Manipur Tribal Forum na file tawragliba interlocutory application asigi maikaida lepkhiba senior counsel Colin Gonsalves na government ki maiki dagi thokliba irang sing ase laksin gani haibagi thajaba pikhrebasu tribal humbudra hena hatkhre karigumba court na matter asi athubada lokhatuna khanna bidrabade tribal kharagasu hena hathi gani haikhe adubu Manipur Tribal Forum ki maiki da lepkhiba senior counsel gi wafam ase taraba matungda laibak asige Solicitor General Tushar Maheta na phongdokhibada security agency sing haujik thokdok thokpam singda leire Manipur Tribal Forum tawragliba prayer asiga chap manaba prayer singsu vacation sitting the file tawrakre adubu matter sing asi court ki maiki dagide court asigi vacation loiraba matungda amuganna hangdoraklaga khanagani haina leplei maram asina matter asi Supreme Court ki vacation loiraba matungda khanarasi haikhe Solicitor General na wafam sing asi phongdoroklabasu Manipur Tribal Forum ki maiki da lepkiba senior counsel na makhata na tawrakhiba argument Mamangdadi makoina thajaba pikre adubu thajaba piraba matungda tribal humbudra hatkre maram asina army gi protection PV na haijabane adubu July 13 list tawrabanina matamdudadi tribal yankhai amagasu halagani haikhe Manipur Tribal Forum gi maikei dagi file tawrakiba interlocutory application aduna haijarakpa wafam singi manungda Churachandpur Chandel Kangpokpe Imphal East amasung Imphal West law and order ngangnaba amasung miyambu tangdu laitahanaba Indian Army bu full control tawhanaba direction PBU Manipur da tribal furup singi mayokta chatharakpa thabak singi thodang lauriba miyoi singi mathakta wayel chathanaba amasung thodok singa sigi matangda ningtamna thijinaba SIT ama sembiu haiba yauri aduga dissolve tawkhraba Arambai Tengol gi lusingba korowhanba khuman amasung Maitai Lipun gi president Pramod ki mathakta FIR case register tawnaba direction PBU haibasu yaude aduga Manipur da thokliba thodok singda laikhidraba tribal singi mungda Union amasung state laingak na khusam na duna piba yaba tengbang pinabagi wafam su yaude adumoy na ngarang gi vacation sitting gi just anigi manungda Justice Surya Kantana phongdokhibada Manipur da thokliba thodok sing ase taseng namak law and order gi phibam ne hairaduna court ki maike dagi army da khut thingjin hanabagi order pibagi mathau ta de haikhe loinana Manipur Tribal Forum gi prayer ase khwaidagi ngallabada mathang tha gi ahum da court ase amugana hangdoklaba matungda khanaragani haikhe Panba yabade mamang thagi kuntarukta Arambai Tengol na thorakiba cherol amada Arambai Tengol asi matam kharagi oina dissolve tawre haina phongdokhiba laikhrabane